COHSEM corruption Chatharambagimak Akanba Thabak Paikhatnaba Phirep Loure MC Council of Higher Secondary Education Manipur gi hauji Chairman Pairiba Lamabam Mahendra Singh amade Secretary Chabungbam Biren Hairiba Miyoi ani asina BJP Lead Government asigi Education Minister gi Chainga ki marumda COHSEM gi thabak laubagi mingda Council asigi atmosphere thugaiduna tamthiba senja thumjagi thabak kaya lisang sitna Mitmangda sathare haibagi wakat singa mari lainana miyoi ani asigi mathakta party na haukiba October mangada wahang pahang chathaduna makoigi mathakta senariba Maral Singh kadai phawba chumi lali haiba wayel chathanaba amasung council asida senja thumja tawdanaba warep ama launabagi damak chairman Mahendra na preside tawduna staff singge mifam ama kaunaba thengkhang anirakta party na khanganba laikhre adubu staff sing Mifam kaubagi mahutta Mahendra amasung Biren na security da pau pisinduna party gi mayokta singna duna lakli haina aina thingkraba KCP Military Council Progressive ki Information and Publicity Secretary Mahi Khomba Maitaina thadorokpa cherola man haire cherola sina makhata na hairi bana asigumba singna bagi masak sing asina makhoi anigi mathakta mafam matam ama hekta da Akanba Thabak Paikhatnaba party gi standing committee na warep Loure COHSEM da Mahendra amasung Biren na Chatharamba masak thokpa senja thumja sing khara miyam da pallabada office asigi kaithokiba lupa crore aniga lakh tara gi senfam aduda single contractor amana chap manaba thada chairman gi mayum sabada sizina thokiba council gi staff kunthra mukta gi promotion kahan bagi mingda lupa lakh ama makhai dagi lupa lakh ani fauba staff amamam dagi khomgat khiba mamang da assistant programmer gi staff lobada candidate amada lupa lakh kunmanga thabak hapagi sel lawkhiba Post taraga mapan lawgadabada ka henjina sel khomgatuna staff nifuga mathoi hapsinduna grade 4 candidate amamam dage lupa lakh tara khomgat khiba LDA LDC lawbadasu candidate amamam dage lupa lakh taraga manga khomgat khibage maral kaya sing marik sumna thijinbada khangba ngamlai masida natana chenba yaroidaba COHSEM gi chairman Mahendra gi maral hairagade mahaki poksabi machanupi bu COHSEM da thabak hapsinba amade Mapana Council gi chairman oire haiduna thabak kadana tolob free da lokthokibane corruption chathaduna khomgot khiba senyam sing asina Mahendra na kwa kaithel thangnaujam laikai gi mahaki yum gi hek mayok na bada laiba lambi gi wapal laibagi maningda ingkhol laisin khe Imphal East district ki manungchana laiba nongren lawpham dasu thabak hapi bagi sel lawbagi mahutta law oina lawsinduna chawrangna ekar tara gi lawpham Lausilamba sene haujikti masanupi na phangkiba tolob khudingmaksu siki ama phawba chithadana party na sapkhatlaga nei masanupi busu thabaktagi terminate tawbaga loinana kari karamba sanaba thabak paikhatkadagi haibadusu miyam da khangalaga nei hena ngaklibade Board of Secondary Education Manipur gi mahiroi lising yangkhai rom laibada staff marifuga manga rom lai aduga COHSEM gi mahiroi lising kunthra mathoi kunthra ni thoi rom laibada staff chawrangna chama go humpu mathoi hapsin ba sene COHSEM gi staff sing na phangliba tolop ase state natraga central government na direct piba natte mahiroi sing dagi sel khomgatlaga chalai bane ka hena staff hapsin bai base lairaba mahiroi sing gi imung manungda sel gi awaba polum nansin bani hairoi dabage maram laite kanglai pakta chalai riba school kayada maram chadana 10 amasung 12 exam pass tawhongani haiduna lupa lising tara dagi lising taraga mapan phawbo loram bagi video record kaya lupta lai Athubada mari lainaba school sing laibak miyam khangna laukthoklegani haire CM gi ukrul khongchat boycott ukrul ge LM block ta nauna saba sadvapna mandap police station amade bank sangana bas minister N Biren ngasi ukrul da lakadoriba khongchat asibu tangkhul gi mahiroi lup ani jengtun tangkhul katam naw long amasung tainam katam naw long na boycott tawkhrai Mahiroi lup ani asina tongan-tongan na thadorokpa cherol da CM gi khongchat boycott tawre haina phongdorokpaga loinana ukrul ge fali amasung tainem khul ani gi marakta laidiba LM block ta ngasi CM laktuna pangthokdoriba thoramda miyam saruk yadana basu khangalagle panba yai tangkhul mahiroi lup singge apex body ama oiriba tangkhul katamnaw saklong na chief minister N Biren amasung assembly gi speaker na Anti-tribal policy sa thay haiduna sahi asigi September mga da makhoi anibu social boycott tawre haina laukthokibane tangkhul katamnaw saklonggi Phirep adubu sawgatuna ZTKL amasung TKL na ngasigi Chief Minister N Biren gi LM block ta lakataba khongchat boycott tawkhibane
Tangkhul katamnaw saklong na hauzik ladiba BJP na lusingba government ase tribal singi identity, land, culture amasung tribal singi ladiba phiba masibu singna balengak amani haina su maral sikibane. Manipur lengak ki thaurang sing maruai na Manipur International University Act 2021 amasung Manipur Agricultural Produce and Livestock Marketing Promotion and Facilitation Bill 2021 ase tribal miyam gi mayokta ni haina su phongdokhibane. Tangkhul katamnaw saklong na speaker na September amada takibo order handokadabani amadi Manipur Hill Area Autonomous District Council Bill 2021 Assembly mifamda puthokadabani haina su demand tawkhibane. Korungthang NPF ki mirep oina mikhal thengnaraba yare. Tengnopal Assembly Constituency ki Congress MLA D Korungthang Congress toklaga Naga People's Front NPF ki ticket mikhal thengnaraba yare. Thazaba yaba paugi likhun singna phongdorokpada mathang sahida pangthokodoriba Taranithoi suba Manipur Legislative Assembly mikhal asi Tengnopal Assembly Constituency ki oinadi normal oiroidaba phibam amada laklei. Thazaba yaba paugi likhun sing asina hai Tengnopal Assembly Constituency ki oinadi yamna sathiba phibam amada mikhal pangthoklaba yaribana madubu thengnaba ngamnanaba taramathoi suba Manipur Legislative Assembly da Congress MLA oiriba D Korungthang NPF ki ticket mikhal thengnaraba yabagi phibam asi lakhibane ningsingba yai. Chandel Assembly Constituency the National People's Party NPP ge ticket mikhal mai paktuna si Minister N Biren ge BJP na lusing basung sinabalay nga kasida yauduna Cabinet Minister oiriba Ledpau Haukib masagi Chandel Assembly Constituency thadok lamlaga Tengnopal Assembly Constituency the mikhal thengnaragani haina lauthokhiba laikhrabane. Masagi Chandel Assembly Constituency thadok lambata natana NPP su thadok laga BJP gi mirep oina Tengnopal Assembly Constituency da mikhal thengnaraba yabagi oithokpa leiribane. Thazaba yaba paugi likhun sing asina makha tana hai MLA D Korungthang ngasi MLA oibadagi resign tawraba yai. Ngasi MLA oibadagi resign tawraba matung athuba matamda Congress dagi sutoklaba yai haiba wafam thazaba yaba paugi likhun sing asina makha tana phongdorokle. Wafam amana Tengnopal Assembly Constituency gi MLA D Korungthang Manipur Pradesh Congress Committee MPCC gi working president oiribane maram asina Congress dagi toktringaida MPCC gi lusing basina Tengnopal Assembly Constituency da mikhal ga mari leinana oiragliba phibam amade tungda oirakadaba phibam gi matangda wari sanaduna wakhal taminakhigani haibu wafam su paugi likhun sing asina makha tana phongdorokle. Laman khumba oina hui chaniga yangkhai hatluba yong ani phagatkhre. Maharashtra ki khungang amada hui chaniga yangkhai rom hatkibada chenabani haina chingnaba yong ani Nagpur Forest Department ki team amana phagatkhre. Angakpa thokdok asida chenariba yong sing aduge macha yongnaw ama mafam aduda leiriba hui singna hatkibagi mayokta laman khumba oina yong singna hui chaniga yangkhai rom adu amuk hatkibani haina agency na phongdorokle. Hui chaniga yangkhai rom hatkiba thokdok aduda chenaba yong ani Forest Department ki team na phagatle haiba wafam adu Bid Forest Officer Sachin Kandana agency da phongdokhibane. Fagat khraba yong ani adu Nagpur da pukhre. Makhoi du manak nakpa umang amada thadokhragani haide. Mafam adugi khunja sing na phongdorokpagi matungina yong sing aduna Maharashtra ge Lebul khungang da leiba paukhiba tha anirom ge matam sida hatuna laklibane. Makhoi na huinaw sing hek ubaga faraba matungda awang basingdon da pukhatpaga loinana mafam adudagi singkharom da langthaduna hatpagi thabak chathabani haide. Aroibada tabiriba pumnamakpu thagatjari.